leptana chatleba matamgi khongleida amuka supoduna lakli onthokna ningam khidraba kaungamdraba numit ama ing lising chamapal mariputaramari gi December gi tang tarit numit asidani manaba kunai amagidamak mangjaramba Manipur lenga ki minister oramba aikoi khwaigi luchingba moirangthem ibotombibu yamna minungsi leitana mi hathina hatuk pikhiba hek tabada tu chunglab thogdoktuna kunai asigi miyambu thamoi sokna nungai hankidabani kapun kibani ngasigi mirol nasu adugumba ayamba singi sagi lamchat adubu khak ngakpiroidabani moirangthem ibotombi memorial charitable trust na Sahi kudingi woina laikidraba moirangthem ibotombigi ningsing thorum pangthoktuna lakli handak sahi gi woina su lakliba December gi tang taret nongmajing numit asida hingsi amasung hinghansi haiba trust ki wakalol asi hena chesin handuna ningsing kumon thormasi pangthokjagani numit asina lakpada ngasi mak iramdam asida thokliba kanglukki irang ngasi loisinduna tangdu lataba lamdam mama purakpada loinana mahusagi punsida amuk hanjalaktuna aikoi punamak amatowaina nungsi chanana himinarasi haiba paujel puba thoram ama ohenbada miyam upna saruk yabiu haina trustna nolukchari moirangthem ibotombi memorial charitable trust na hairok assembly constituency gi praja miyam gi damak tongan ba yaipa thorang kaya paikatuna kathok pagal loinana thabak tawduna lakli charitable trust asina chathaduna lakli ba thabak singi saruk ama oina mapuroi lekhidrabi amadi ahal oiraba mioi lishing kayada lisang sitna pension piduna lakpana apunba mioi lising ani chahumda pension piba ngamle asida sunnatana akiba phanglaba COVID-19 gi matamda chathok chasin gi khudong chadraba matamda lamhangna duna leramba satra chani hompumathoi tekta kaidana puthoraki loinana COVID-19 gi chatheng phanglaba imung lising ani chamri marphu taret tasu nomada changdaba yadraba polam sing yahonduna khudong chadraba matamda trustna miyam gi damak lepli haibadu thabak oina uchakhi Senmet londa mating pangjaba sigi matakta trust asina COVID laichat na soholaba chaungna awa chaitheng phanglaba mioi sing khandoklaga makhoi gi senmet londa kharadang oirabasu phagat hanba ngamnanaba eng lising ani supna kunga mathoida land bank hawdokhi thausil asigi makhada hairok kendragi imung chahum henbada lau sangam chahum henna lau unanabagi khudong chaba biki Haudi amasung harsu lemna yenthokki amuktamak piba khudong chaba asina awa phamda taraba punsi kayada yamna chauna kanaba piki samaj asigi sotharaba miyam gidamak khongpham chetna lepli haibadu utpawaina trust asigi miyeng makhada masagi yum sanabagi sakti leijadraba imung kuntrani thoida yum sabiduna makhoi punsi mahingda ahongba purakre trust asina hiram masida asan bemiyeng thamduna makha tana thabak paikatkhigani moirangthem ibotombi memorial charitable trust na haksel gi lamda tongan ba thoram sing paikatuna praja miyam gi seba tawduna lakli trust asigi miyeng makhada haujik phawbada blood donation camp kayamuk sinjaduna mioi kayagi punsi kanbada mateng pangkhre haujik phawbada cancer patient chahum tara nipanda mateng tawjaduna makhoi gi punsi mahingda ahongba purakre khudaki wena thokpa thongdok singda hainaru bangaidana trust asigi miyeng makhada haujik phawbada health ambulance service hongphumanga gi mateng tawjakhre moirangthem ibotombi memorial charitable trust na yamna singtha ningai oiba thabak singi manungda panba yaba amadi technical line da awang bathaki mahi tamliba satra singbu selgi mateng piduna pokning thogat piba asini haujik phawbada MBBS amasung BDS tamliba satra kuntra humdoida
lupa lising yangkai piduna pokning thawgutkhre. Ing lising ani kunga humdoi megi tang ahum. Hairiba numit asigi laibak thiraba thawdoktuna sohallaba khudong chadraba miyamgi yenglaga trust asigi miyeng makhada Moirangthem Ibotombi Internally Displaced Persons Relief Fund athubagi waina semki. Thawbal amasung Kakchinggi tongan ba relief camp singda lanjen naratuna leiriba IDP mioi lising ahum henbada ing lising ani kunga humdoi December gi tang taretta Kadongpokpi ground Wangjingda trust asina sinduna pangthokpa chahi gi oiba thoramda mateng pijaki. Adomna pukchel chawna ningsing kumon thoram asida saruk yabiba haibasimak charitable trust asigi wakalol amadi pandambu sakhang bibani haina ikoina lawjei. Amaromda lamdam masigi sotharaba awa ana tarba miyamgi damak lisang sitna trust asina kathokpaga loinana thawgai pangjanaba hotnabada pongning thawgatpiba amadi anouba thawna hapibani haina khanjei. Punamak asigi matakta laioi khraba aikhoigi luching purel oibiramba Moirangthem Ibotombi gi mafamda piba khwaidagi wangba thaki ikai khumnabaduni haina trust membersingna lawjegani. Tangdu leitadraba makeup mirau kholtana thallaba ngasigi iramdam masida shanti leiba manaba khunai amagi mangjil thana lamjing biramba aikhoi khwaigi luchingba laiwoi khraba Moirangthem Ibotombi former minister leikhidabagi kunthra mathoi suba ningsing thauram lagliba December gi tang taret nomajing numit ing lising ani kunga manga numit asida Moirangthem Ibotombi Memorial Charitable Trust ki complex ta pangthok jaragani. Numit asida kana lejadraba singi mafamda kathoklaba I haina mingthon jaduna miyamna I pibagi thauram amasu sinjari. Loinana numit asida Hairok Assembly Constituency gi ahal laman sing mapuroiba laikhidrabi sing amadi miyamga hakchanggi phibam manadraba miyoi singi mafamda tha taruk ki Moirangthem Ibotombi Memorial Pension Scheme yenthokpagi thorum amasu pangthokjagani. Moirangthem Ibotombi laikhidabagi kunthra mathoi suba ningsing thorum asida isa gi achinba matam ngaihak kaithokpiduna soidana lengbirau amasung thoram asibu mapung phanbiu haina sinjadibagi maikeidagi nolukna hangatjari.